Karigumba nahakki nungsijaraba hui aduna hena punsi sangna hingba ngamlabadi khanduni yengbiyu adubu hen hasang phaba hena wakhal taba sahi sangna masa mathanta hingba ngamlabadi madu khanduni yengbiyu aduga hojik adumdaju sab manana punsi sangna hingba ngamlabadi khanbiyu masi science fiction nate masi asumbani US ki Food amasung Drug Administration na hui singi tamakta anti-aging drug ama effective oina official oina certified tokre adubu matang asida dollar million kya-gi wahang asi leiri madudi masina miwebatasu thabak oina pangthokpa ngamodra kariyumba ahal oirapagi thong ase laksanbagi thuidokpa waham asi akhoigi DNA da khaktamak oiba nate adubu akhoigi yumda loiba sasingda thamkhiba oirabadi kari oigani sumnatangi sahiga mari lainaba laina sing layeng liba traditional hidak singa manadana masigi pila sina sahi handahanbada pandam thamli masigi phal singa si layang sathariba humsa hui singna ahal oirapagi kudam sing thantana uba phangi mobility phagalakpa amasung cognitive function fawba hengalapa uba phangi adubu masi karamna thabak topage amasung masidagi hena maru ebati masina myoiba ekhoigi tamak thabak topang ngamgadra ahal oirapa haibasi sumnatagi unsa kuirapa amasung samgmorpagi piwang khaktagi nate masi cell singi sohalaba biological process amani scientists thajai madudi rapamycin amasung NAD+ booster gumba compound sim cellular repair amasung regeneration itil pipa maru eba si hongdana thambang ngongani research asi mek singi laboratory testing da compound sing asina ahal oirakpa thingba khakta natana makoina masi reverse tawi yamdrabada usi sing amasung hui singda adubu meba singi matangdadi kari hairi masita wafam sing asi wakhal waba sarangna bahaurai biotiki magjin thariba myoi kharana hanadagi makhoi masada experiment tori Dr. David Sinclair Harvard ki makok thongba researcher amu oiriba Dr. David Sinclair na sahi kayataki manaba compound sing test tawduna lakli mahaki sahi asi biological oina sahi taragi khojing ama hena hengkatti haina lauthokli aduga mahak masa khaktamak nate billionaire tech mogul sing Silicon Valley ilising amasung underground longevity clinic sing punamakna anti-aging research ta sel thadari kharana experimental drug sing phawba leiri myoibana sisinanaba official FDA oina masi fountain of youth oibiya haibadi naha oiduna adum lehanba yai natraga kutong thiningai oiba juwari amo oiba yabra azoba sakti ga loinana azoba thodang su lai natraga masi case asita azoba risk huisingi matang ta season bagi thabo singna panthung yongna leiba uba phanglabasu new bagi oina sayeng topata sahi kya sangkhibi yai karigumba sahi taragi khujing kaya sanglabasu yai amasung masitagi hena arubo oiba mo amasu leiri semthum leiba miwi khaktana ahal oirapa tinbangam laba matamda kari udani masinna khunai gi khenaba hena sisil hanbangam gadra sel thum marang kaiba musimna naha oiduna leiraka lairpasinna ahal oirapa malem ama sengotpa bonggadra moral amasu economic ki wangsing asi thoidok hendokpa amani aduna mathangda kari wegani mathangi sahitaragi khujing kayagi manungda myoibagi anti-aging ahal oidanaba treatment sing phanba ngamgani haina expert sing na phumdoklei adubu hangningba wahangdi adomna hida atu lopi gadra aikhoina aikhoigi yumsa sing phonsi changdo halle hauji aikhoi isaki tamaktasu adomok tongnaba thabu sing asi sathari tumda tharakataba phibam sing da konsinba natraga masubu ki gadra